loinana Vietnam da ising ichauna mioi marpudragi sikre hauzik mapung ba paulo birasi matam kharagi matungda namdamasi science and technology gi lamda malemda singthaba ngamloidaba ama oiba ngamgani haibagi set pathajaba lai haina DM University gi hanagi VC Professor Nomaitem Rajmohan na phongdokre wafamasi ngasi across the board ATB Mathematics Talent Hunt Club the Sinduna Basic Energy Daughter Leva Rumhall Theatre da Pangthokpa 3rd State Level Mathematics Competition 2025 ki makok mathang tarba mairoi singi mana lanthokpa ki thorom ga mari lenana mahagna phongdokkibani ngasi ki thorom aduda khaidem ibumcha singh Chairman MTIC ATB amadi Khetri Mayum Tama Devi former Upadhyaksha Imphal East Jilla Parishad Manipurna thorom amadi Thormapu amadi akhandaba mithunglen oina saruk yakhibaga loinana class 4 dagi 9 gi panthokiba competition aduda makuk mathang tarba mairoi singbu mana piduna pung thogot ki amadi best student amasung best institute manasu lanthoki Rajmon makha tardun hai lamdamasida miteng sanba lusingba ama yamna mathau tai kanagumba karigumba lusingba adu laklabadi Singapore dagi hena sakhutpa lamdam ama suksoi soidana oiba ngamgani magan makha tarduna hai Manipur se culture and sports ta natana science and technology gi lamdasu aduki matik thak wangna lerakli hojik lamdam masida tangdu leita daba phibam ama laiba asina aikoi matam khara wabani masi matungda lamdam asida amadi tongan ba leibak singda laiba scientists mayam sing asina science and technology gi lamda awangba thaki research institute ama linkhat lakpa matamda male masida thingba ngamloi daba kaya tholkani haibagi achet pathajba lei lamda masida sabsana resource kaya leiri masigi manungda human resource su watan leiri lamda masigi chawthok saningai oiba lakta mathematics ki lamda su talent leiba kaya amasu leiri adubu haiba si mama mapa oiba singi natraga atopa sapu khrana class 12 lower matung mathematics ki subject asi thadokpa ki sang wangkhalakni mathematics haiba subject asi yaudravadi subject khudingmak mapung faroi maram asina angang singna pamliba subject aduda mapung phana sathanaba hodabada mama mapa oiba sing amadi oja singya chobut daita lei loinana angang singna makoina satnaba lambi aduda satnaba honabada Kangau naba lariba sing ko naba career guidance ki damakta mateng pangnaba lairi photo kibaga loinana asigumba competition pangthoktuna angang singbu mathematics subject karino khangnaba honari ba asi yamna phaba khongthang amani haina phongdokki to Google in Manipur da research institute science technology my power ngaba ona ta awa ta research institute ma national importance IIT level da IIT level da kana kai mama office da koi Manipur sida mo kana ke pangam ta ga diko ai koi si ala to khumba thingmang mo lo dum ki wala ma shoi mo ki thol kan he tha ja si le ko Kaksing wari ningthojam laikai dagi ningthojam sana tombana iba imau atombi amasung Pagi Pagini haina mingthonba wari macha amadi wareng ya punba lairik ama ngasi kaksing na phongkhre lairik asi phongbagi thorom ama ngasi kaksing wari sabal laikai community hall pangthokki thorom aduda site seva samiti kaksing president oriba site academy award khetri birna athoiba mithunglen site seva samiti kaksing president kengwe yengkhomna thorom mapu thaboktagi potharba oja naurem amuyaimana ikai khumnaba mithung oike ngasi phongkhiba larik adugi maramda macha chanu kaksingi president Dr. Nomaitem Pramodini na wangangki wari macha amasung wareng humpuga nithoi yauba imau atombi phagini haina mingthonba larik ase kaksing wari nithojam laikai dagi nithojam randhoni na phongmani hairi Yelhomi Purup Singh Imrakta, Ikoina Nakpak, Tanab Sinmana Yaknaba Kudung Savan Lowy Haina, Federation of Haumi, Mike Fondrogli, Federation of Sigi, Publicity Secretary Tharopa Sale Aman Hai, Hokibana Matang Kunda, Sangai Festival Pangtok Yaro Haina, Horakiba, Kongjanda,
law and order ngak nam honabda Manipur police ki IGP tempting asanga IPS nupa nupi khaktana saina kanba amadi Rajya Sabha ki MP Sana Zawgi gate manungda khongjang sanction ki basingna sanction ki haibagi konungi gate ta sanglubagi wathok laikhre masida aikhoi miyamna community oina puthok social media platforms sing Facebook WhatsApp group sing da toning da kya obo phangle masima community sing marakta achowa misunderstanding lakna bi masak ni tholwe thodok si police department ki IGP ga MP Sana Zawba ani gi marakta thongno thabak ni thodok si ga mari leinana police department ki oina asumran thidoktuna logi matung ina wayan chathagadabani masida organization amatna magi community gi soi haiduna kankhanna gi thabak ase khudak lep nawa federation haumi gi maikai dagi phongdorokli mayai lambi sembi dabagi mayokta ngasisu makatana lambi asi thingbagi khongjang sangselei matam kaktaba lambi thingbagi khongjang ase mayai lambi apun balupna ngarang lauthokhi bagi matung ina phibum soklaba lambi asigi nagyetal rariba singna ngarang dagi sathrakibani miyamna lambi da uwa amadi nungjaw paisinduna lambi da lakpasing salhan kide khongjang manungda mai ising anayek natana lambi asida maram sadaba sing oinadi sathok sasin yahan kidre mayai lambi gi langthawal dagi na thongkhong Lakshmi Bazar gi tongan mafam singda miyamna lambi da thoraktuna lambi thingki bannasina maram oiraga yumnam huidrom thongkhong Lakshmi Bazar wangoi kaithel samurau kaithel yangthang kaithel singba lambi asigi nageta leba kaithel dukan sing thong amata hanakite hairi ai mala urakta bida haji phau busi lambi asi semak tabana maram oraga koi hauji ngarang dagi hongno khoi chatha jariba mayai lambi thing bithawa asi ek lambi semal loidri phawba hawbana taba loidri phawba koi ban se dum makha dum chatha jagi ne koi Bhagwan Sri Satya Sai Baba gi samarak suba mapokumon thawal wangmatabda leiba sai mandir su pangthokre sai bhakta nupa nupi kayana bhajan kirtan saktuna amadi ishwar gi maramda khana nainakhiba thoram aduda Manipur Sai Baba bu masak takbada choba thodang lauduna lakhiba retired wing commander akoijam Devendrana Bhagwan Satya Sai gi punsi wari amadi singthaningai oiba magun kya gi matangda sandokna wangangke amadi miyapunna ishwar gi prasadam phangminnaki loinana thorom gi saruk ama oina haukiba sahi lising amaga samapan marpudraga humdoi da Bengal ni mayekta phongkraba nahonana maitei mayekta ithoklaba Bhagwan Satya Sai Baba kauba Satya Sai Baba gi maramda iba larik amasu Manipur University gi hanagi librarian Dr. T.S. Khomdona phongdra miyamda khodol tamki larik adubu phongladuna Manipur University gi ex librarian Dr. T.S. Khomdona ngasi phongliba larik ase ISBN yauraba library amada thambada changba quality masal suna yauraba larik amani ISBN yaudaba larik singdi substandard oiba larik ni haine longnai maram asina aikhoi larik phongliba singnasu ISBN yauna phongna bhona biu haibu wakham so phongdokki Ningol club ki club na miyam gi yaifana thabak thorom kya lepa leitana paikhalak pagi manung sanna ngasisu district hospital Thawalda Ningol club na sindana blood center and transfusion unit ka kusam of civil society organization folks ki miyang makhada nomi oiba blood donation camp ama pangthokre ngasigi blood donation camp aduga mari leinana Ningol club ki secretary Marangthem inunganbi sanuna haikibada ngasi pangthok sariba blood donation camp asi Ningol club na Federation of Civil Society Organization Fox ki miyang makhada district hospital Thawalda athoba singda kathok sa I haiba wakhalon asida pangthok sabani masida kanglipak asigi apunbagi saktam ngaknaba amadi doilam lengak asigi mayokta lantheng nakhibada thawaina pontha pikraba ibung ipa athoiba sing mafamda katchabani masida machi masal oibak
ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯌꯥꯗꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯅ ꯂꯦꯞꯇꯅ ꯇꯧꯖꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯑꯗꯨꯗ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁ ꯐꯥꯎꯟꯗꯦꯁꯟꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯀꯤ ꯊꯧꯃꯤ 25ꯅ ꯄꯤꯈꯤ UNLF की हुआमाथोई रक सुबा मपोक कुमोन लापदा पार्टी सुबु लिंखत पिरंबा लुसिंग सिंह पार्टी की कादर सिंह निंगतम लानफम द थवाई कट खबर सिंह अमदी इंडिया के मियोट मिनैदा पुंसी पिखम नखरबा इरेसा पुनमकी मफमदा इकाई खुमनबु उच्चरी हाइना लोन थिंखरबा कोरेंग लुसिंगबा UNLF की सेंट्रल कमिटी की सेक्रेटरी ऑफ पब्लिसिटी M Sakhen ना थादरोक पासेरल अमन हाइरी Sirolosina Maka Tan Haribana, November Kunmari, listening to Sumna Kunmanga, Nitokava, Senglaba Numit Ase, Manipur Miamna, Pamjaba, Punsirol Ama, Ninkatam, Lepsava, Namnava, Lepak Asida Kunda Minariba, Singmi Tami Miamgi, Mute Singna, Wakal Sunatuna, Senkiba, United National Liberation Front, Ki Humpugamathorik Suba, Mapo Kumon, Numit Numitasida, UNLF, Central Committee, Party Musung, Lami. संगलुप की महूत सिंजदुना इरेसा पुनोकी मफमदा थोदोंगना इंडिया की लोइलम लेंगाक अमसुंग मखोइना सगोतुना थंबा मपानदे समकपा कुकी खुलाई पाइबा सिंग लौटुनरगा लमदमसगी येलो प्रूफ सिंगदा मरोइना मैतै प्रूफता लंदारक्तुना इसागी इरमदमदा लाजेनरिबा इरोल इराक ताकलबा इप्रूफचा सिंगी अवाबदा सरुक याजबगा लोइनाना याफे पाउजल पिजरी लोइनाना नुमित असिगा मरी लेनाना UNLF सेंट्रल कमिटी न पुथोकपा सही वारोल असि इरेसा सिंगदा खनबिनबा थमजरी हाइरी सिरोलसिन मखा तान हाइरिबना लोइलम लेंगाकदागी मणिपुर गी निंगतंबा हजिनबा यावल इलहौ संसिलकपा सही हुंपु हेले असुकुइना सथरकलबा निंगतम यावल लाहलवा से ngasi phawba mai pakpa yabagi phim udribasi karigino mai pakpabu ngamkhigedra haibasi hojik masida ireisa singna hangnaba ngangnaba wafamne maramaduna aikhoi gi ningtam yawol lal hau ase matam sangna sanglibasi kari maramgino amade karamba phim sing largadi ningtam yawol hau lal hau ase mai pakpa ngamgani haibagi matangda sahi kungi mamangdasu phongdokhraba UNLF ki oiba wakal mieng adu ngasi gi orekliba phim sing su Konsilaga kumsi sahigi warol lisingan ge subna kunmanga asigi mapungiba wafam oina ireisa singda thamjari hairi ahan bada maru eba fibam ahum Manipur lepaki ningtam yawol lalho ase mai pakpuda tangai fadana leitabi yadaba maru eba fibam ahum khak sangani madudi ahan bada Manipur lepaki apunbagi pangal ani subada India lepak hek sem kiba matamdagi Senarpa India Manungi Munaba Singadu, Yantinaba Munaba Erectona, India Lepak Ase, Manungde Kintrakpa Horokpa, Amasong Ahom Subada, Malem Gitakta, India Lepak, Tosil Tawong, Maruina Foreign Policy, Yanartaba Pium, Lerekpa, Aduga Ikogi, Ningtam Lalawi Kudong Saba, Pangbasing, Pibam Sing, Torokpa, Kudong Saba, Pibam Sing Torokpa Sini Hairi, Sirolosina Makata, Haribana, Ahan, Pibam da Ikogi Ningtam Yawol. Lalhau mai pakpagi khwaidagi maru oiba leitaba yadaba phibam de Manipur lepaki apun pangalasini apun pangalasi sagatnabagi namak nimtam lalhauda hakthengna saitheng piba manungi mungnabasing maroina ethnic contradiction wakhainanaba thorang putoktuna khunda minariba phurup singna ningtam yawol lalhaugi namakta apun phirep lawminarakpa amadi Manipur ge yawolop singi apun phirep amasung mapangal sagatuna Indian Forces की मायोक्ता निंगतम लान हेन कन्ना पाक्सना संगसिन मंगम्बा पांगल अमसुंग रिसोर्स लेरकपा हाइबदे निंगतम यावल लालहौ असे लेपाक मियाम गी निंगतम लालहौ ओइरकपा असिने हाइरि रुद्र एकेडमी थवान सिंधुना स्कूल असगी तरुक सुबा साइंस आर्ट एंड क्राफ्ट एग्जीबिशन 2025 ngasi स्कूल असगी कैंपस ता पांगथोखरे Hairo Kendra ki MLA Dr. T.S. Radheshyamna ribon kaktuna hodok exhibition aduda school asigi maheroi singna sajaba science art amadi craft ki model sing adu yangshin ki school ki maheroi sing aduna makhoina sariba model sing adugi maramda miyamda khangan ki MLA T.S. Radheshyamna maheroi singna puthokliba model sing amadi makhoi ki confidence personality sing adubu thagatpa phongdokpa ga loinana Mahang Hai Angang Singna Ano idea sing putok laga innovate Tauduna Miamda Utok Pagi Tanjama Bibiba Asi Yamna Matautai Masina Makogi talent sing Hegat Handuna Male Masida Amadi Lamda Masida Ano
पोलमसिंग पुथोरक्तुना चाखुटपगी खोंजेलदा यांगना चटपक ngamgalagani मखोई टैलेंटसिंग असिबु अखोइना पुंगनिंग थगुटपिबा मथौ ताई माइरोइसिंगसु मतम लैबा खिबिकता वहांग हंगबा कावरोइदबनी वहांग हंगलिबा मखै मखोइगी हाइथोइ सिंथोइबा अदु हेंगलक्कदोरिबनी हाइखे लांजेल लक्तुना लैबा आईडीपी अमदे मणिपुर मियामना सांगाई फेस्टिवल थिंगबगी संगसिलिबा खोंजंग से मरम चाबना मियामगी मिहुत अमा ओइना सगतली हाइना वांखै एससी के एमएलए थांगजम अरुण कुमार फोंदोखरे वाफम से इम्फाल ईस्ट की वांखै खुनौ सोयबम लेकाई सिटीजन क्लब की टी राधे कम्युनिटी हॉल अपग्रेड तौरबा संगलेन यावना किचन अमदे वाशरूम यूनिट संगाबगी थौरमदा महांगना फोंदोखिबनी थौरम अदुदा फॉर्मर प्रेसिडेंट सिटीजन क्लब एम गोजेंद्र अमदे एन रिमोट कुमार सिटीजन क्लब की प्रेसिडेंट नावरेम महेंद्र अमदे लेकाई की मेरा पाइबी सिंसु सरुक याखी थौरम की सरुक अमा ओइना कंगला की नोकपोक थोंग सानबा होनबदा अचौब थौदांग लौखिबा ओजा इरोम इबुमसा मैतेदा लाइनिंग हल खोंगलई थाबा हाइना मिथोनबा एवार्डसु खुसिनखिबगा लोइनना अतई मसक नारब ओजा सिंगदसु इकाई खुमरब उतखि एमएलए थांगजम अरुण कुमार मखा तादन हाई मणिपुर थोकलिबा इरांग असिदा आईडीपी सिंगना थेंगनरिबा अवाबा खंगी ओइरिबा फिल्म असिदा मियामना सांगाई फेस्टिवल पांगथोकपा यारोय हाइना लोकलिबा खोंथांग मरम साई हाइना खल्ली लेंगाकना सिनबा ओइरिबसु मियामगी म्यूट अमा ओइना सगत्ते हाइबा वाफम फोंदोकलबगा लोइनना फुरुप कयाना खुंदारिबा लमदम मसिदा सोशल मीडिया की खुथांगदा अतोप फुरुप अमना अवाबा ताबदा अतोप फुरुप की मियोइसिना करेम कथाइनबा हराव फोंदोकपा अमदे फुरुप मसेल की मरक्ता हुनदुना ngangnariba nungai nungsinadaba yaba wafam photoknaiba sei tawiganu yarima mkhai nungsi sanaba lamdam ama oinaba honaminase nadamasi laiba community hall ayamba sakhum amadi washroom kya yaudaba thengnai masina thorum yauba lakliba miyamda khudongsadaba kya mayok hali asiyumba khudongsadaba sing asidagi khardang कोखनबा हाइदुना टी राधे कम्युनिटी हॉल से किचन वाशरूम यूनिट असी हापसिन बनी लोइनना हानदगी लैरिबा कम्युनिटी हॉल असिसु मतमग सुनबा मौंगदा सेंगतुना लोइसिन बनी ngasi संगारिबा कम्युनिटी हॉल किचन वाशरूम सिंग असे इसा इसा की इरनी खन्ना सिनबियो हाइना फोंदोकी सेगुन लेजे तो गतान से काम लाक्चरी आजना कोई मखा तारपदसु केंद्र सिगी नरगा लेकाई सिगी एनी डेवलपमेंट लापदा कोई क्लब अमदी कोई पुन्ना चमिनरगा माइ पांगना होनगनी हाइना हमजरगा कोई पुन्ना अफबदुंबा तिंगतप्पा मणिपुर म होइना बखोनबदा कोई पदुम कोई सरुक यामिनसी हाइबो थमजे मणिपुर थोलिबा इरांग असिदा लांजेनरतुना ऑल डीसी बिल्डिंग कॉम्प्लेक्स रिलीफ कैंप लोकोई पाता संगफम लौरिबा आईडीपी सिंग अमदी बिष्णुपुर की मैरा पाइबी सिंगना खुसम नदना सिंधुना लोकाई पात तगी बिष्णुपुर डीसी ऑफिस फावबा ngasi wakot khongjat chatkhre IDP singna manipur thokliba irang loidringai PR lengakna santi hanjringai sangai festival tawsinba yaningde santi leire haina sangai festival torbanina IDP sing masa masa gi yum singda hanjin hanbiro haiba kholau kayasu wakat khongchat aduda lauki wakat khongchat adu DC office yauruba matungda halaklaga hanagi हौफमदा लोइसन की मणिपुर थोलिबा इरांग सिगी मपुंग फाबा सोल्यूशन पुरुक्त्रिङै मणिपुर पालिबा पियार लेंगाकना मणिपुर सि शांति हंजिले हाइबा उन्नबा संगाई फेस्टिवल तौबा यानिंगदे आईडीपी सिंग युमदा हंजिन हनबिरो हाइना तक्सिलदुना ngasisu ग्राम पंचायत की मेरा पाइबी सिंगना फगवाक्सौ इखाई ममांग लेकाइदा वाकत मिफम मखातान सथखरे वाकत मिफम द सरुक याखिबी मेरा पाइबी सिंगना संगाई फेस्टिवल तबु यानिंगदे आईडीपी सिंग युमदा हजिन बिरो हाइबा कोलाउ कयासु लाउके या स्कूल ख्वारकपमगी खुटीदा तारिबा नाट अमदी खुनाई की मसक हाइबा हिरमदा नोमगी ओबा सेमिनार अमा ngasi मणिपुर प्रेस क्लब ता पांगथोखरे
Patriotic Writers Forum Manipur Sinduna Pangthokiba Thoram Aduda Manipur Language Advisory Board Site Academy Manipur Site Academy New Delhi Convener Professor Rajan Prijamba Amadi PAWF Manipur Assistant Secretary Laimuzam Pratap Singh Mitung Nansing Oina Saruk Yaki School of Humanities DMU Dean Professor S Lansenba Maitena Yashkul Khwarak Pamgi Kutida Tariba Nat Amadi Kunaigi Masak Haiba topic Asigi moderator Oiduna Kananainaki From Aduda Yashkul Khwarak Pamgi Sairengda Nat ki Masak Haiba Larik Asida Manipur Department Manipur University Professor Sirom Rajniketan Flock Lorgi Lamda Yashkul Khwarak Pamgi Kudolda Department of Manipuri DMU Assistant Professor Dr. Mayang Lambam Sadananda Yashkul Khwarak Pamgi Thamoigi Paujel Puriba Drama Satki Sanadraba Duda na Department of Manipur DMU Assistant Professor Dr. Longjam Sangita Devi Amadi Yashkul Khwarak Pamgi Warimasa Singda Tariba Nupi Amadi Kunaigi Masak Tana Western College Konthaujamgi Assistant Professor Dr. Mayang Bam Vidyapati Shanuna Paper Singh Pathoki Pikraba Manipura Indiana Karigi Santi Purukpa Ngamdribano Haibasi Larik Haibasingna Yaningde Haina Ngasi Nungtil Jiribam Block Congress Committee JBCC na Sinduna Jiribamgi Baupara Community Hall da Pangthokiba Nom Magi Oiba Jiribam BCC meeting with public interaction gi Thoramda Manipur Pradesh Congress Committee ki President K Mega Chandrana Pongdokre Mahang Makatana Haikibada IDP Singh Asina Wariba Asigi Daita Punamak Sarkarni Loinana Jiribamda Ladiba Mipum Kuding Makna Manipur State Asi Aikoigi Ima Lebakni Haina Kangadabani Haiki Nasigi Thoram Aduda Saruk Yakiba Secretary AICC Inserts Manipur Christopher Tilak Nahai Jiribamase Mini Indiana Ning Tamlava Matung Miam Singh Yamna Nuaina Lermi Adu Double Engine Sarkar Lakwadagi Manipura Mapam Amadagi Mapam Amada Satok Satin Tauba Ngamdre Haiba Wapam Kaya Singh Tamki Matungda Miamga Kananainaki Nasigi Thoram Aduda Jiribam Block Congress Committee JBCC President K. Santi Singh Jiribam Mahila Congress Committee President P.S. Manteshwari Devi JBCC की Vice President Abdul Qadir Amadi Jiribam SC Congress Party की Mirep Oikiba Badur Rahman Singh Mioy Singsu Daista Funky Any community, any dharma, Mayam said, Manipur ki walk together. Manipur said, Aiki, London ni, community kudibak na, Himalaya Manipur, Sigurd. Awang Nongpok State Singi Regional Party am Oibitanatra Manipur su MLA Tarit Kaduna Laiba National People's Party NPP Manipur State Unit ki oinadi masjid tarakba yagu film the lady party si atopa member khana maitai the soccer the wafam khara pukhat pada madug mak to wangang bidem NPP Manipur State Unit ki president ki famasi sindrokpo oigani haina hanagi president Jumnam Joykumar Phongdokre wafam si Ngarang NPP ki National President Suwaiba Meghalaya ki Chief Minister Cornat ki Sangmana order Toktana NPP Manipur State Unit ki Nauna Thaupudu Singh Khanba Amadi Hanagi MP Lorho S. Pozeda President Hablakiba Asigi Mari Lenana Naramthong the Labour Party Office ta Ngasi Pangthokiba Pau Impemamada Man Phongdokibani Yumnam Joykumar Makha Tardon Hai Hadak Party ki Thaupu Singh Nauna Sindrokleba Ase Hanagi Thaupu Singh Asida Akak no Pau Mata Piram Basu Late Lonana Kari Manamgi no Haiba Sapsava Sana Kangak Basu Late Masigi Su Matakta Mikhal Singh Basing Pangthok Laga Akak Naba Sana Kanglon Gimakada Sunate Handak State Asida Cornat ke Samana Laklamba da Party Asida High Command ki structure Late Haina Podo Lamba Adugi Ona Tainabada Satrakliba Thongasi Yaning de Haiki Man Makata Duna Awang Nupoki Oiba North East People's Party Haina Mington Gadaba Regional Political Party Masem Nerumak Handakta Delegate Constitution Club of India da Cornat ke Sama Pradyot Mormu
kikon singba myo singna lauthok ki balai khre masida lauthok liba asigi matang da su Manipur State Unit asigi mute amata saruk yana ba khanglak pasu laikide awang nungpok apun bagi regional party ni haiba sida tribal singi oiba wahai ama sinari ba asisu indigenous haiba wahai asi otok na basu taksilam kibani haike Antagi adu apun kitang clarification ka koi sik togini moi ke committee form mo toba mapan na sabat committee ro choidna akoi interact or kini interact or kan dida cheng me cheng khanglo matung da akoi ki party ki sen kari no Manipuri kanu se unity party ten se kai na adu madri matam da haigani aina admai kan khumi adu lamdam masigi pothok marang kaina puthok pa amade sinjak mipal tang daba haiba gi pandam da Universal Friendship Organization UFO Central Headquarter haipoki makhada singphu collective farm haina mingthon ba organization asigi agriculture department ama hangduk khibaga loinana UFO Manipur manungda leiba battalion amadi branch singda ngasi maru marang sing yenthokpagi thorom pangthokre ahan boina Imphal East ki manungda leiba UFO gi branch singda hawdokhiba maru marang kaya yenbagi thorom aduga mari leinana UFO gi secretary general Y Mairabana haikibada lamdam asigi miyoi kayana chinjakta mipal tangdanaba honaba haibasi yamnamak tangai phade maram asina haibasi yamnamak tangai phade maram aduna ikhoi khudingmakna hu sendaba pothok sing puthok tuna lamdam asida afaba chinjak phanganabagi pandamda organization asigi oiriba leiriba branch amadi battalion singda maru marang yethokpagi thabak asi paikhatpani loinana organization asina tongan ba mafam singdasu makhatana maru marang yethokpagi thabak sathaki gani amadi lamdam asigi miyamna matam amada yamna wanarakpa matamda organization asina achoba mateng pangba ngamnabagi damakta sathrakliba thabak thoram sing asida miyamna mipum khudingmakna saruk yabiduna sahong ngahongba lamdam ama oiles hainasu makhatana phongdoki UFO ki president RK Sana Parihal na lusingduna Imphal East leiba organization asigi branch singi oina sathar maru marang yethokpagi thorom aduda home secretary L Loyumba amadi UFO gi maru oiba phamnaiba kayasu saruk yaki Assam Manipuri Youth Development Organization Amaido na sinduna loop asigi sahi gi ahanba executive mifam Laimarembi Indu-Prabha Complex Binakandi Part 2 Lakhipur Kasada Pangthokre mafam maduda challenges and opportunities for Manipur youth and Assam haiba team da yumpham oiduna khana nainaki thoram aduda pangabam Nilakanta Singh President Assam Manipur Youth Development Organization Namailakpam Buddhachandra Social Worker Ziribam Dr. Horongbam Rajmani Singha Head of Department Manipur Department Assam University Silchar Dr. Yangkhom Rajbihari Singha Retired Associate Professor Department of English Nehru College Saikhom Kamalakanta Singha Advisor AAMSU Central Committee na Matangsina Mifam Mapu amasung ikai khumnaba mitunglen sing oina saruk yaki thoramga mari leinana mitunglen singna Manipuri khunai asigi hojik oiriba amadi tungda oirikadba singi matangda kupna khanaki thoramga mari leinana wa ngangleduna Assam Manipuri Youth Development Organization gi President Pangabam Nilakantana hai aikhogi ipai pu singi matamda kasar gi lam yamna marang kairam badu hojikti marang kairaktre aikhogi khunai asisu nogi marai saithrakli haugalakliba naha singi wakhalonga ahan oiriba singi wakhalonga manaktaba nisada hena laisurakpa naha singi masing hengalakpa kayagi matangda nunglangba phawi haiki asigumba lurba tanja asida aikhoina matam sana semdok haudrabadi tungda hinghogadoriba maitai aikhoigi isa isu singna leifam phawa layrektabagi phim amada lakbiyai asima kaya si thoroktanaba haina aikhoina ngasigi inkhalakliba naha sing kayaga punchinduna semjariba organization asida leipak miyam sagarpiu amadi mateng pangbiu loinana tungi mirolgi damakta khanduna thabak tawminasi haina su appeal tarokle
Central Vietnam da kan ba ising isaw na maram oidra mioi marpudra sikre trani thoina thiba khangdri haina disaster management department na hai kre ising isaw na Central Vietnam amasong Central Highlands singda chaw na ma ta thon kre dollar million sahum gan nipu ma thoirom sel thumgi phibam sohon kre Daklak province ta mioi humpuga humdoi isaw na maram oidra seki naha trangi Central City dana mioi tamari seki lam dong dana mioi manga gya lai dana ahum hiu amasung danang dana mioi ani siki hairi isaw na maram oiraga yum lising amaga chama yankhai mari sing na thumjin khrei maroina highway sing amasung rural road sing chathok chahin tawa ya hanre amadi yumthong million aniga dasmik aniromda power fanghanre nomaijing with power sida yumthong lakh aniga lising yankhai tre lom electricity fanghanre loinana livestock amasung poultry million ahumga dasmik kunga mari rom mang tahan kre haire hauzik aroi bada moroi pa ahur bijari matam khargi matungda lamda masi science and technology gi lamda malemda singthaba ngamloi daba ama oiba ngamlagani haibagi asset pathajaba lei haina professor Nawaitem Rajmohan phongdokre Satya Sai Baba gi samrak suba mapok kumon thorom pangthokre IDP amadi Manipur miyamna Sangai Festival Tingbagi Sangsilba Kongjang Sawali Haina MLA TH Arun Kumarna Hai Kre Loinana Vietnam da ising sauna mioi marpudra sikre Ngasigo inadi image problem sandok sa pamatang sa lojire miyam amukana kurumjari